Hello ma'am, ꯑꯩꯈꯣꯏ 32 ꯃꯦꯆꯤꯟ ꯑꯃ ꯂꯩꯔꯦꯀꯣ. ꯆꯦꯛꯀꯣꯟꯒꯤ ꯃꯦꯆꯤꯟꯅꯦ. ꯄꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤꯀꯣ. ꯂꯣꯀꯦꯁꯟꯅ ꯋꯥꯡꯖꯤꯡꯗꯅꯤꯀꯣ. ꯌꯥꯝ ꯐꯔꯤꯀꯣ ꯀꯟꯗꯤꯁꯟꯁꯦ. ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯤꯒꯅꯤꯀꯣ. ꯁꯤ ꯂꯩꯔꯦ. ꯑꯗꯨꯝ ꯂꯥꯛꯑꯒ ꯌꯦꯡꯕꯤꯕ ꯌꯥꯔꯅꯤ. ꯁꯤ ꯂꯩꯔꯦꯀꯣ. ꯑꯗꯨꯝ ꯄ꯭ꯔꯥꯏꯁꯀꯤꯗꯤ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯄꯣꯠꯁꯦ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯥꯏꯅꯕꯤꯕ ꯌꯥꯒꯅꯤ. ꯑꯗꯨꯝ ꯈꯔ ꯊꯨꯅ ꯂꯥꯛꯁꯟꯕꯤꯌꯣꯀꯣ. ꯁꯤ ꯍꯥꯟꯅ ꯕꯨꯀꯤꯡꯕꯨꯗꯤ ꯀ꯭ꯋꯥꯛꯇꯥꯔꯣꯝꯗꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯕꯨꯀꯤꯡ ꯇꯧꯔꯒꯁꯨ ꯑꯍꯥꯟꯕ ꯃꯤꯗ ꯑꯗꯨꯝ ꯄꯤꯊꯣꯛꯆꯒꯅꯤꯀꯣ. ꯑꯩꯈꯣꯏ ꯃꯦꯆꯤꯟ ꯁꯤꯇ ꯅꯠꯇꯦ ꯑꯇꯩꯁꯨ ꯂꯩꯔꯦ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯄ ꯌꯥꯒꯅꯤ. ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯄꯤꯁꯟꯕꯤꯔꯒ ꯊꯝꯕꯤꯔꯁꯨ ꯌꯥꯔꯅꯤ. ꯑꯩꯈꯣꯏ ꯐꯝꯄꯥꯛ ꯄꯥꯟꯖꯟꯗꯣꯔꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯅꯩꯔꯦ. ꯀꯥꯝꯕ ꯍꯧꯔꯦꯀꯣ. ꯃꯆꯨꯗꯤ ꯃꯌꯥꯝꯗꯤ ꯇꯣꯛꯇꯣꯛꯄꯅꯦ ꯄꯥꯝꯖꯔꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯑꯣꯏꯕ ꯀꯂꯔ ꯑꯃ ꯂꯩ ꯑꯗꯨꯅꯤ. ꯌꯥꯝ ꯇꯥꯏ. ꯅꯣꯡ ꯆꯨꯁꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯁꯦ ꯄꯥꯛ ꯂꯣꯏꯁꯟꯕ ꯌꯥꯗ꯭ꯔꯦ. ꯀ꯭ꯔꯦꯟ ꯀꯩꯀꯥ ꯊꯥꯡꯒꯠꯄꯗꯤ ꯂꯣꯏꯔꯦ. ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯔꯪꯁꯨ ꯀꯥꯝꯕ ꯂꯣꯏꯔꯦ. ꯃꯄꯥꯟꯒꯤ ꯈꯛꯇ ꯉꯥꯏꯔꯦ. ꯉꯔꯥꯡ ꯏꯁꯤꯡ ꯆꯥꯎꯁꯟꯈꯤꯗꯅ ꯕꯦꯔꯥ ꯀꯥꯔꯦ. ꯏꯁꯤꯡ ꯆꯥꯎꯁꯟꯈꯤꯗꯅ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ. ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯄ ꯌꯥꯔꯅꯤꯀꯣ. ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯕ ꯃꯆꯥꯁꯤꯡ ꯔꯪ ꯀꯥꯝꯕ ꯂꯣꯏꯔꯦ. ꯂꯩ. ꯁꯤꯁꯤꯅ ꯕ꯭ꯔꯦꯛ ꯀꯥꯡꯒꯨꯅꯤ, ꯑꯃꯨꯕ ꯀꯥꯡꯒꯨꯅꯤ. ꯀꯂꯔꯒꯗꯤ ꯅꯩꯔꯦ. ꯐꯖꯔꯦ. ꯔꯪ ꯀꯥꯝꯒꯗꯕ ꯈꯛꯇ ꯉꯥꯏꯔꯦ. ꯄꯨꯡꯂꯥꯡ ꯂꯥꯡꯉꯦ. ꯁꯤꯁꯤꯃ ꯃꯣꯗꯤꯐꯥꯏ ꯇꯧꯕ ꯌꯥꯏ. ꯐꯤ ꯀꯩꯀꯥ ꯄꯥꯡꯈꯠꯄ ꯂꯣꯏꯁꯤꯜꯂꯦ. ꯕ꯭ꯂꯣꯛ ꯈꯛꯇ ꯃꯉꯥꯏ. ꯁꯤ ꯂꯩ. ꯔꯪ ꯀꯥꯝꯕ ꯂꯣꯏꯔꯦ. ꯑꯗꯨꯒ ꯄꯣꯂꯥꯡꯁꯨ ꯂꯣꯏꯁꯤꯜꯂꯦ ꯁꯤꯗ. ꯑꯇꯩ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯁꯤ ꯂꯩ. ꯐꯤ ꯄꯥꯟꯖꯟꯕ ꯂꯣꯏꯔꯦ. ꯎꯁꯤ ꯇꯦꯛꯈꯤꯗꯧ ꯃꯥꯜꯂꯦ. ꯁꯤ ꯃꯊꯛ ꯄꯥꯡꯈꯠꯄ ꯂꯣꯏꯔꯦ. ꯂꯣꯏꯔꯦ. ꯑꯗ ꯐꯤꯅꯤꯁꯤꯡ ꯔꯪ ꯀꯥꯝꯃꯛꯑꯅꯤ. ꯅꯍꯥꯟꯉꯩ ꯅꯣꯡ ꯆꯨꯁꯜꯂꯨꯕꯒꯤ ꯐꯔꯛ ꯇꯥꯗꯅ ꯂꯣꯏꯁꯟ ꯉꯝꯗ꯭ꯔꯦ. ꯑꯃꯁꯨ ꯀꯟꯅ ꯇꯩꯊꯣꯛꯄꯤꯔꯤ. ꯃꯌꯥ ꯄꯥꯛꯄ ꯀꯩꯀꯥ ꯂꯣꯏ ꯂꯣꯏꯁꯟꯕ. ꯋꯥꯡꯉꯦ ꯍꯟꯗꯛꯇꯤ.